Image PAODAM eng tabiribasingbu Namaitham Kajal Devina khurumjari. Ahanbada maroiba pau pizari. Sainik School Imphal gi Yankhai Humdoi Suba Rising Day tharom pangthokre. Mayai kaba chunjakna sokhalaba khunai asida maheroi singi thaudang haiba hiramda nomagi oiba drug awareness campaign pangthokre. American biologist Victor Ambrose amasung Gary Rukunda Medicine ge Nobel Prize pikre. Luinana Rajkumari Tamphasana Memorial Manipur University Inter-College Badminton Men's and Women's Tournament ngasidagi hawkre. Mapung oiba pau. Imphal East District ki Pangaida Leiba Sainik School Imphal gi Yankhai Humdoi Suba Rising Day gi tharom ngasi pangthokre. Tharom adu maheroi singi makhal mathel gi tharom sing pangthokpaga loinana Sainik School Imphal gi hanagi staff amadi maheroi ga interaction gi thauram pangthoki. Tharonga mailenana Sainik School Imphal gi office setting principal Lieutenant Mars Singh na Sainik School Imphal na school asigi maheroi sing NDA tamhalaga tongan ba competitive exam singda mai palaktuna achauba Pamnaiba Ohenbada mieng thamlaga lairik tambibani Manipur gi hauze oriba tangdu leita daba phibam leirabasu school asina hotnariba khudingmak mai paknaba hotnari haiki can interact with our cadets and they can inspire them. Most of them are officers in defense forces along with civil services, and there's one minister also, Shri Adesham, earlier minister, he was also our explorer. So we are happy to inform you, and we are very happy. Yeah, sir. And All Manipur Working Journalists Union Amjugi Senior Member Amadi The People's Chronicle Pauchegi Assistant Editor Saitejit Ustamna Ikang Kaudana Lekidabada Union Asigi Member Sing Awaba Fongdokre Impalgi Major Kolda Laiba Manipur Press Kaptangasi Nuntil Amjuna Awaba Fongdopagi Mipam Ama Pangtoki Maduda Manipur Press Cup ki complex ta laiba journalist memorial pillar da laikhidraba Saitejit Usam gi photo thamduna imung manung mari mata amadi mahakaluina ramba miyosing amasung amju gi thomi singna haikat lekat tamki tungda club ki thangjing hall da amju gi president Bijoy Kaksing Tabam amasung editors guild Manipur gi president Khogendra Khomram na punna preside tawduna awaba Pombagi mifam ama pangthoki mifam aduna lekhidrabagi thawaina ingna chukna layuna ba minute ani tumina leptuna thawniki masagi chahi yankhairom suraba thangwaiban yumnam lekai dagi Saiteji Usam masagi anaba amana maram oiduna ngarang lekhidabani Telangana gi Mehboob Nagar da laiba Subam Convention Hall da tha sigi manga dagi tare phawa chatakiba All India Tanjim-e Insaf AITI National Council gi National Council meeting na Manipur gi hauzik oriba phibam asigi matangda kupna khananina duna warep kaya laukre AITI National Council gi National Secretary gi Thaupuriba Manipur dagi MD Islauddin na hauzik oriba phibam asigi matangda pukhatpaga loinana lamdam asida athubada santi hanjun hanbada saru yabiu haina iba warwal yawba memorandum amasu pishinki Manipur da tha 19 henjalaklaba hauzik oriba phibam asida national amadi state Lengakna laksin duna state asida santi hanjun handaba thawong adubo mifam aduna kandem tawkhibaga loinana tongan ba warep marishu lauki ahan ba warep leibak asigi prime minister amadi union home minister na athubada manipura santi hanjun handuna mahausagi phibamda puraknabagi damakta print amadi electronic media gi khuthangda akanba mawongda takshinba ani shuba warep manipura santi hanjun halu haiba dabida leibak asigi state singda Lairiba AITI unit kudingmakta democratic oiba khongjang singchangshin duna takshinba ahum suba warep state asi phauduna chatliba state national amadi international highway singda aingi wangmada gari singdagi tax sing lauriba kaya asigi mathakta center amadi state lengakna thabok lakhotuna athubada lephanaba takshinba mari suba warep hiram amatada lamdam asigi integrity thugaiba yaroi state asigi integrity ngaknabagi damakta center lengakna mathau taba thabok thauram sing athubada lakhokadabani haiba warep singsu lauki Kanglei Panas amadi Federal Student Organization Kanglei Park Pisok ani na punna sinduna ngasi thawal wang matabada leiba the fancier
Higher Secondary Schoolda Nomagi Oiba Drug Awareness Campaign ama pangthokre. Mayai kaba chunjakna sokalaba Kunai Sida Mahiroi Singi Todang Haiba Timda Resource Person Singna Wangang Kiba Campaign Aduda Kanglei Panas Mayai Loishangi Vice President Yumnam Sundari Lema Pisok Head Office General Secretary Pairijam Lalit Social Scientist Dr. Danavi Lashram Saraswati College Pangai Founder cum Chairman plus Prijam Kanglei Panas ki Human Resource and Development Secretary N Bobo Mitei Amadi the Fancier Higher Secondary School Principal K. Sarasandra Singna Dice Member Sing Oina Saru Yaki Pisok Head Office General Secretary Pairijam Lalit na Pongdorakpada Kanglei Panas Amadi Pisok Anina Nisang Sitna Kanglei Pak Asida Nishabu Marufang na Mutat na Bachungshin ba Kongtang ama oina ngasigi campaign asi pangthokpani Mayai ka ba chunjak na language sansalaktu na mangki gadawraba ifru Kanjanaba amasung tungi mirwal gi irecha kayabu kanjanaba loinana aikhoigi naha oriba tungi yumbiral oigadariba mahiroi singda mayai kaba chunjak drugs asina kadai fawa soonba ngambagi haibadu awareness piba oina campaign asi chathabani haina phongdok lakhi North Eastern Theatre Association neta hangang na sinduna Thama chukna chatharakpa Theatrical Music Workshop loisinbagi tharom Imphal East ki Khabom Chumbrei thongda leiba netagi office pangthokre tharom aduda Imphal East Jilla Parishad ki Chairman Pangambam December Singh netagi President Mutum Sam Kishore Singh Social Worker Konjangbam Dilip Singh amadi Sangit Bhushan Awardee Laimayum Devendrajit Sharma na mathang sitna Chief Guest President amadi Guest of Honor Singh oina saru yaki tharom ga mai leina na wangang loisingna haikibada music ta boundary leite lol khangdragasu lam amagi music na aikoi khudingmak amatu oina punshinba ngami miyoibana karigumba wakhal nungaitaba amadi harawa nungaibada isai ga loina na music ki mateng lawraga awa pothari bani miyoibana hingbada isai asisu yaudaba yade furup kanglu khudingmak na magi karigumba thabak tharom ama pangthokpada isai asi ayambana yaunai lamdam asida thokliba hingsa gi thabak yauna tanglu leitana leiba ngamdribasi art and culture gi khuthangdagi ing tappa santi leiba amaga punna hingminabagi wakhalon Sandokpada Ishaina Achoba Todang Lowry Haibada Haiman Batoloi Haiki. Workshop Aduda Saru Yakiba Singda Certificate Bidina Puning Tawaki. Manipur State Samiti Thawal na Chahi ani Kanaraga Piba Jotliba Chahi Lisingani Kumarida Lantokadaba Mana Sing Kangatlaba Ladik Sing Lautokre Mana Piba Pina Wakangatlaba Larik Sing Adudi Saring Larikta Pigadaba Ningombam Ombi Pramodini Ning Sing Saite Mana Samura Lapam Sandibla Debina Iba Saring Larik Bini Aida Kusinaragani Atay mana fanglagadaba sing adudi translation da Nomaitem Kiran Kumar Singh na handokpa Leisabi Matcha amagi darida Akoi jam saukton amadi Raskumari Muktasna Manipuri Saite mana Wari Machada Kaithel Lakpam London na iba Amanba hi Hari Besida Oja Akoi jam Bijoy Manipuri Saite mana Wareng da Thiam Ekendra na iba Einstein da Akoi jam Ombi Seasoning Sing Saite mana Drama da Khwarakpam Sunita na iba Lairik Tabunungi Lu Parengda Akoi jam Ombi Siamaning Sing Saite mana amadi Chahi Nifu Pawagi Manungda Leiba Aiba Sing da Piba Tabatombi Ngangbam na iba Punsigi Atiyada Lesangtem Ombi Hanbi Debi Ning Sing Saite manani Mana Sing asi atuba matamda Samiti gi tharom amaga loina na lanthokani hari Tha sigi amadagi tare fawba chaiwal ama chukna chatharakpa Humudra Suba Wildlife Week 2024 ge saru ama oina ngase Thawal Forest Division asenduna Division asigi complex ta Wildlife Awareness Program pangthokiba loina na chaiwal asigi manungda tharom asiga mailina na pangthokiba mahirwe sing oiba tongan ba competition singda makok mothang takraba singdashu manapidina ikai kumnaba utkre Wildlife conservation through coexistence haiba thimda pangthokiba tharom aduda Thawal Range ki Range Forest Officer Dinesh Chandra Salam Range ki Range Forest Officer Laisram Dinesh amasung Range Forest Officer Headquarter Ningthaujam Dipana athoiba mithung sing oikhibaga loinana IUCN gi member Dr. Khagembam Samungau amasung Wildlife Explorers Manipur gi President KS Brajesna Resource Person sing oina wangangki
Humudra Suba Wildlife Week Celebration 2024 ga mai lenana chayol asida pangthokiba competition singi mana phangkhraba sing adudi class 9 dagi 12 fawbagi essay competition da Fancier Higher Secondary School gi mahiroi Linthoi Chanu Waikhom amadi Juleka Asemna ahanba anishuba amasung Vision Creative of Science ki Morning Sang Sapamna ahum suba takhibani Class 5 tagi 8 fawbagi essay competition da KM Blooming Higher Secondary gi mahiroi Athoibi Khundrakpam Bhavani Thokjom amadi TS Bidastri na ahanba anishuba amasung ahum suba mana phangki Class 9 dagi 10 fawbagi sport painting competition da Grace Cottage Academy ki Jonis Konthojam Evergreen Flowers School gi Saitjit Loitongbam amadi Grace Cottage Academy ki Newton Hizam na ahanba anishuba amasung ahum suba taduna mana phangki Class 5 dagi 8 fawbagi sport painting competition da Grace Cottage Academy gi M Tolen Eunice Y amadi Evergreen Flowers School gi Aditi Thingujam na ahanba anishuba amasung ahum suba mana phangki Nupi Khonaibu Singnaba amadi nupi oina khanba haingangdagi Romario UNLF na chairak pikhibani haina United National Liberation Front UNLF Manipur gi Secretary of Publicity Central Committee M Sakhen na thadorpa charol amana phondorakli charol asina haribadi ngarang October tang 3 ta Yaripok Petri Chinglakta haingang mayai lekai Khoinaizam Romario Apokpak KS Romibu Mafeganda Nomina Kaptuna Kaplambadu UNLF ki Task Force ki team amana tawkhibani Romario na nupi khunaibu singna duna amadi khunai chotna bigi wangmada sel amadi sanga chawre haiduna nupi oibi singbu sanapokum khanba amadi hundok thadok ningba matamda thadokpa yai haiduna satharakliba thabak sing asidagi mahakpu chairak pikhibani asigumba khunai gi Chatna loncha thugairakpa sel amadi michang kalle haibagi matagum khunai manungda asonba singbo ot naibagi thawong chatharakpa si UNLF na matam chopada chairak pigani sel tabu phanglabadi haiduna afafata achop arem thidana khunai asi mang takla sanu haina karishu na chungdana mawongda drug lolonba nupi lalolakpa amadi lamchat kamba oktaba oktibi singi yakabung Sana uniform oina aramba lambida sel tana basijinaramba 5-star hotel resource sangi mapu manager singshu matung tarakpada ahakpa chairak pigani hainasu UNLF ki chairwal sina khangalakli Thawal Hawkhada leiba Peace and Freedom Academy Pafagi mahiroi singda losinduna thamliba haithoi singthoiba sing utpagi tharom galuna na ngasi kunlak suba annual parents meet ki tharom pangthokre school asegi Thongam Chauba Memorial Multipurpose Hall da pangthokpa tharom aduda Pafagi Principal Salam Jotin Singh JEO Thawagi Assistant DDO Laifrakpam Govind Singh Pafagi Headmistress Haikruzam Premita Devi Hostel Superintendent Koningson Moyon amadi Administrator Thoksom Santibala Devina President Member Singh oina saru yaki Principal Salam Jotin na phongdorakpada lamdam asige tangdu leita dawa phibam asi leijarabasu tungi yumbiren oirakadawriba mahiroi sing asibu afaba tingjang kaijang daba mioi amamam ohendaba yade haiba wakhalon aduda ngasigi tharom asi pangthokpani Parents Singh School Management amadi Oja Singh achatpa mari thamduna mahiroi singbu sem bada thaurang Lominanaba mathau tai mahiroi singbo lairik khakta tambibagi mahota makhoi haithoi singthoiba amadi losinduna lariba talent sing khangdok minanaba haibasi tangai fadi maram asana mahiroi sing ashina haijaba sing uthok hanbagi tanja adu logani haiki ngasigi tharom aduda mahiroi singna pamjaba amadi haijaba talent sing mayamda uthokki Bisnupur District ke Kumbi Police Station ke manung chanba Galbung Village ta ngasi Second Mahar Regiment Kumbi Police Station amadi Bisnupur CDO gi Osina luchingba team na Bisnupur District Police ki SP KSS Ravi Kumar IPS ki pauktak makhada thi humbagi operation sathakre ngasi ayu pung 3 rom tabada chathakiba operation aduda phagat-laba khuchukulai singdudi 9mm CMG ama AK47 rifle ama 12 bore single barrel rifle ama 12 bore pistol ama magazine loina ba 9mm CMG ama 5.56mm insans LMG magazine ama M20 pistol ge magazine ama 9mm CMG ge kapa yariba maru mari 12 bore cartridge ama 36 HE hand grenade manga tear smoke grenade ama detonator taruk tube launcher mari modified explosive IED KG ani makai
tube launcher arming ring mari bulletproof jacket ani bulletproof plate ahum jungle suit pear ani helmet amani phagat laba potlam sing kumbi police station da khusina kre hari Mamang tha September 13 da Machanapi tuition tafamdagi lawwa chakhiba mioi ama masakhangdaba singna uripok mafam amadagi phaduna pukhibadagi ngasi phawba mari makong khangba ngamdana leibagi mayota yaningdaba phunglotuna hawam marak chingtham lekai amadi konjang lampok lapam lekai gi mera paibi singna wakat mifam chathakre sakhangdaba singna phaduna pukhibadagi hawjik phawba mari makong khangdana leiba mioi adu thawaldagi akoijam angau chahi 58 hawjikna hawam marak chingtham lekai da leiba RK Sanamacha koba mioi amagi mayumda barada leibani hari ngase konjang lekai da leiba sangai pro mamang gram panchayat ki panchayat ghar da pangthokiba wakat mifam aduda saru yakhiba akoi jam angaugi loinabi akoi jam ongbi kiran na hai mahaki mapuroiba akoi jam angau masagi bolero car amada mamang thagi kuntragi nimidang waram pung manga minute yankairom taba matamda sawal bandagi machanupi tuition launaba chatki nimidang wairam pung manga hemba fawa mahaka phone da paw phaunaki madugi matungda paw phaunaba phangkidre machanupi na tuition loiraba matung mapa lakte haiba khangba ngambadagi koithi thinaki adubu mari makong amata khangba ngamdabadagi tha asigi manga da press meet Mapuroibagi langla lanjin puthopinaba miyamda haijaki numit aduda uripok maikaigi maira paibi singna mamang thagi kuntragi numidangda uripoktagi amuba machugi bolero car amada lakpa miyoi kharana miyoi ama faduna pukhiba leki amadi gari amasu mafam aduda hondoklamki police paw pibadagi police na gari adu lokhakhre haiba paw pirakpadagi Impal police station satuna hangluba matamda gari adu mapuroibana thaukiba gari ne haiba khangba ngamkhibani kanana kari maramgi damak mahapu phabibano mahapu tekta kaidana thadokpiraknaba hotnabada lamdam asigi CSO maira paibi amadi lupsingna mateng pangbiu phongdoki khara amana maje maina namaga puraga chakibagi footage amakak phangjare ado akoi Impal thana da budi ai FIR tawdana khotana mokoi du sumateng pangbiu haidana mokoi gi tawon thokpa process ti tawri adu leibak miyam leiriba pagi organization imai ben mera paibi mayam punamagna mabu kari maramgi kamaina tawbano haibado mabu yumda halakpada miyogi nusi yenga isani sigi yenga kangi yumda halaglagna ba mating pangbiu haijab Kongjang andu da saru yakibi konjang lakpok lakpam lekai apunba maira paibi ge secretary konjang bom asalata na hai mi phajin bagi thawong yaningde atuba matamda phajin kiba angau tekta kaidana mioi bagi minung se yengduna thadopiu amadi mailina ba singnasu langla langjin puthokna ba hotna biu phongdoki Wama pa mata magi likhul mata khangdana leirakpa sina maram oiga koi protest se tawjabani akhoi na ngasi tawjaiba protest asi yamna maruina akhoi na haijani madi kari su kan tan nga lete akhoi na ma si kari marumgi no ma si kari marangi damakta ma bu phabano kanana phabano haibaji khangdaba asi na maram oiga phamjabani akhoi taibang mioi bagi minung si yenglaga ma bu karinta te kayaudana thadok pira o haiba phamasina kanu ma khoi mamoiraga akhoi ngasi protest asi tawjabani Youth Affairs and Sports Department ta puwa thangba ngamnarwida selgi demand kaya tawsilakpa asina December thada Manipur na yumbu oiduna discipline mari da pangthokadawriba National School Game asi ningthina pangthopak ngamgani haibagi thajaba leitre haina Taekwondo coach L Mega Bernana phongdokre mafam asing ngasi department adugi staff singna sinduna khuman lampakta leiba yaski officer sathakiba sit in protest aduga marilina na phongdokibani coach L Mega Bernana makhata aduna hai Manipur gi sanaroi singbu yokhatnaba leiriba Youth Affairs and Sports Department ta masakhangdaba miyoi singna puba thangba ngamnaroi daba selgi demand kaya tawsilakliba asi tawbiganu department asina ngasi phawbada sanaroi singi yaifanaba khanduna angamba thakta honaduna lakli department asi yamna pikpa senthok lambi leitaba department amani department asina inkhalakliba naharwal singbo afaba lambi da lamjingduna lamdam asigi mingchet puraknaba sanaroi kaya puthoknaba honaduna lakli adubu handak marak ikhang khangudana department asida haifam khangdana senkai tumkai laksaklakpa asina maram oiduna sanaroi singbu takpi tambigadaba oja sing amadi office aduda thabak tawriba staff singda ningthina thabak tawba ngamdabagi khudongchadaba kaya ama mayokna hale hainasu phongdolakhi 이 거기 군가 고생도 조금 못ting 방래 말로들라 거기 하이저리바 디파트먼트 씨
ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯃꯇꯨꯡ ꯀꯣꯏꯅ ꯑꯉꯥꯡꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯤꯡꯗꯨ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯗꯒꯤ ꯁꯨꯝꯕꯩ ꯁꯦꯟꯈꯥꯏ ꯇꯨꯈꯥꯏ ꯊꯕꯛꯁꯤ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯍꯨꯠꯇ ꯗꯣꯅꯦꯁꯟ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅꯤꯡꯏ. ngasi Manipur Public School Korengai Auditorium da 2022-23 2023-24 gi class 9 10 amasung 12 gi streams da CBSE na loba final exam da khwaidagi mark wangna phanglakpa mairoi tara da cash prize certificate amadi leyan fi khudol tamkhre hariba mana mathumasi Gita Devi Okram Laba Mohen Mangsatabam Krishna Kumar Amadi School Asigi Alumni Group na panglakpani Tharomasi da chief guest okiba JK Brady DIGBSF na haikibada ngasigi mahiroi singna tungi yumbi oigadawribani aduna mahi tambada putning changba mathau tai haiki School Asigi Parents Association gi President N Rupachandra na haikibada ngasigi mahiroi singi thaudangdi iba paba amadi syllabus tushinba khaktunati society asigi tungi khanba discipline leiba amadi wakhan khanba mahiroi oheningi haiba wafam thamki amadi school asigi principal RK Imocha na haikibada ngasigi program asi mathangi chechatadi hena chawna pangthokpa ngamnanaba mahiroi singi guardian sing mahiroi sing amadi oja sing na kopibiu haiba wafam thamki Matam sangna local self government ki mikhal pangthoktana lakpana local body gi hakpumna namthaduna thamle administrative committee natraga caretaker haiduna lengakna khuchabi khara khanduna miyam gi hakpumba matuna leiri haina all Manipur nupi maruki general secretary Sumati Bala Layanjamna phondorakli wafam asing asi all Manipur nupi marupna sinduna metro khulda leiba Manipur press kapki loktak holda election of local self government and its importance haiba hiramda pangthokiba khanani nebagi thawanga mailenana Sumati Balana Formishingda Pondokibani Khanani nebagi mifam aduda all Manipur nupi maruki president Thingbai Jamsaki working president S Sarojini senior advocate Khaide Mani Manipur University gi economics department ki professor Dr Chinglan Maisnam amadi Sanaleba ki chief editor Hemanta Kumar Ningombana Mithulensin oina saru yaki Sumita Balana makata na Formishingda Pondorakpada local self government ki Makal ahum haibadi Gram Panchayat Municipal Council amadi Autonomous District Council ADC gi Mikhal Singh asi mathang shitna listangani kunithoi gi October listangani kumathoi gi February June amadi listangani kungi May fawbada pangthopam thokpani adubu Mikhal asi pangthoktabana miyam gi haksing matuna leiri haiki decentralization of power haibasina micham miyamda lebak amagi chakwa tharang singi damak thadarapa champam sing adu yahonnaba lambi amani adubu Manipur local bodies singi Mikhal pangthoktabana power sing share tawdre chahi ani dagi manga fawba micham miyamda hingnaba lambi ohengadaba kanamba sing matuna lahele chahi amada imung amada mioi amabu numit Chamani Thabak Shubagi Kusuman Panganaba Thamliba MGNREGS Skimbo Tugai Biri Tara Manga Suba Finance Commission gi Fund Mawong Chahandre Makhatana State Asuda Bazeki Awapa Sweden Laklagani Pumna Magasuna State Asigi Miyam Economy da Sohalagani Mashi Pumna Mak Democracy Bu Kongoi Nabani Hari Basing Asigi Matangda Kupna Kanaduna Warep Launaba Ngasigi Kanani Nabagi Mipam Adu Pangtopane Haina Sumita Balana Hondorakli ge haiba se akoi khangai sing resource person sing kawraga ngasi je tana bani masdej dai koi tindi ba lakpi dikpa koi gi invite sing aduga delegate laiba mayam sina question answer tongara kana koi recommendation khara lawaga madu comment takna ge haidana khalla kana ngasi ge sing otharam Kangjabi Lera Friends Colony da Laiba Chirom Sunilgi Yumgi Getta ngase bom ama leram bathinarapa adugi mayokta wakat mipam sathakre Kangjabi Lerak amadi mainam lekai maira paibi lupna sinduna Kangjabi Community Hall da chathakiba wakat mifam aduga mailenana mainam lekai maira paibi ge secretary Thaunaujam Citrana phongdorakpada mi kungna taw ampham bom thamjinduna aki akang pirakpagi thaba asi makha tana tawbiganu karigumba thamlamniba bom aduna laibak thibadagi pokairamba thoklabadi lambi aduda chathok chasin tawriba apikpa angang yauna mioi kaya asi ana thoklamba yai masida natana bom thamlamniba mafam asi hauji dengi lena nariba mioi kaya amasu leiriba mafam ama oibana miyam wana khanglibani maram aduna phana nungayandaba kaya leirabasu ningthina phaminaduna wari watai sanaduna yanaba ama purakna bahutna biu maduna tadana miyam tin mafamda bom thamjinduna miyamda aki akang
ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯐꯣꯝ ꯊꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯪꯖꯥꯕꯤ ꯂꯩꯔꯛ ꯌꯨꯠ ꯀ꯭ꯂꯕ ꯀꯪꯖꯥꯕꯤ ꯂꯩꯔꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀꯪꯖꯥꯕꯤ ꯂꯩꯔꯛ ꯃꯩꯅꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯍꯟꯖꯕꯅꯤ ꯀꯩꯁꯥꯝꯄꯥꯠ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯣꯔꯥꯏꯁꯝ ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯑꯆꯧꯕ ꯇꯣꯡꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯁꯣꯔꯥꯏꯁꯝ ꯒꯦꯅꯦꯁꯣꯔꯤꯅ ꯍꯧꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯣꯔꯥꯏꯁꯝ ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯒꯦꯅꯦꯁꯣꯔꯤꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯁꯛ ꯈꯪꯗꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯑꯆꯧꯕ ꯇꯣꯡꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯂꯥꯡꯒꯣꯜ ꯇꯥꯏꯞ 2ꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯕꯇ ꯅꯠꯇꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯏꯃꯨꯡ ꯑꯁꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯗꯨꯅ ꯍꯤꯡꯖꯔꯤꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯗ ꯀꯔꯤ ꯃꯔꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯤꯕꯅꯣ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯩꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯑꯆꯧꯕ ꯊꯧꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯇꯣꯏꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯇꯧꯔꯤꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩ ꯌꯥꯝꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅ ꯏꯄꯨꯔꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯔꯛꯇꯨꯅ ꯉꯥꯏꯔꯤꯕꯅꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯁꯨꯝꯕ ꯇꯧꯕꯤꯗ ꯊꯣꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯇꯨꯅ ꯇꯧꯍꯟꯕꯤꯒꯅꯨ ꯃꯥꯂꯣꯝ ꯇꯨꯔꯦꯍꯜꯗ ꯃꯆꯨ ꯍꯣꯝ ꯐꯣꯔ ꯗ꯭ꯔꯥꯏꯌꯤꯡ ꯎꯠꯂꯧꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯊꯧꯅꯥꯎꯖꯝ ꯑꯣꯡꯕꯤ ꯏꯟꯗ꯭ꯔꯥꯅꯤꯅ ꯉꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯊꯕꯛ ꯑꯁꯤ ꯃꯇꯝ khara ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯎꯠꯂꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁꯇ ꯇꯧꯔꯝꯂꯒ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯈꯥꯗ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥꯎꯖꯝ ꯑꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯧꯅꯥꯎꯖꯝ ꯑꯣꯡꯕꯤ ꯉꯥꯟꯕꯤ ꯑꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯆꯍꯤ khara ꯇꯧꯔꯕ ꯃꯇꯨꯡ ꯑꯁꯤ ꯗꯨꯀꯥꯟ ꯃꯥꯂꯣꯝ ꯀꯩꯊꯦꯜꯗ ꯍꯧꯗꯣꯛꯄꯅꯤ ꯃꯆꯨ ꯍꯣꯝ ꯐꯣꯔ ꯗ꯭ꯔꯥꯏꯌꯤꯡꯒꯤ ꯃꯄꯨ ꯊꯧꯅꯥꯎꯖꯝ ꯉꯥꯟꯕꯤ ꯂꯩꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯨ ꯍꯣꯝ ꯐꯣꯔ ꯗ꯭ꯔꯥꯏꯌꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏ 13 ꯊꯕꯛ ꯄꯤꯗꯨꯅ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯔꯤ ꯁ꯭ꯇꯣꯛꯍꯣꯝꯗ ꯂꯩꯕ ꯀꯦꯔꯣꯂꯤꯟꯁꯀꯥꯗ ꯅꯣꯕꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯗ ꯃꯦꯗꯤꯁꯤꯟꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯚꯤꯛꯇꯔ ꯑꯦꯝꯕ꯭ꯔꯣꯁ ꯑꯃꯁꯨꯡ ꯒꯦꯔꯤ ꯔꯞꯀꯟꯗ ꯄꯤꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯟ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯅꯤꯅ ꯄꯨꯟꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯃꯥꯏꯀ꯭ꯔꯣ RNAꯒꯤ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞꯁꯟꯒꯤ ꯃꯇꯨꯡꯗ ꯖꯤꯟ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯗ ꯔꯤꯒꯨꯂꯦꯇꯤꯡ ꯇꯧꯕꯗ ꯂꯧꯈꯤꯕ ꯊꯕꯛꯀꯤꯗꯃꯛ ꯄꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯕꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯗꯤꯁꯀꯣꯚꯔꯤꯅ ꯀꯔꯝꯅ ꯑꯣꯔꯒꯥꯅꯤꯖꯝꯁ ꯗꯤꯕꯦꯂꯞ ꯑꯃꯁꯨꯡ ꯐꯪꯁꯟ तौबदा यामना मरु ओइबा अमा पीरी विक्टर एम्ब्रोस अमसुंग गेरी रुपकुनगी डिस्कवरी माइक्रो RNA हाइबा यामना पिकपा मोलिकुलना इन रेगुलेटिंग जीन एक्टिविटी दा यामना मरु ओइबा रोल अमा लौरी अखोइगी हक्चांगी सेल्सिंग असि मानव जीन ओइरबसु सेलगी तोंगान तोंगानबा मखल मसल अमसुंग नर्व सेल्सिंगना तोंगानबा थबक कया पांगथोकली मसी जीन रेगुलेशन की मरम नंगमलीबनी अम्ब्रोस अमसुंग रुपकुनगी डिस्कवरी माइक्रो RNA ना रेगुलेशन करमना ओइबगे हाइबा अनौबा लंबी अमा उतली मसिना मियोइबगी यावना ऑर्गेनिज्म सिंग करमना चौखटपा अमदी थबक तौबगे हाइबदु खंगली हाइना वाफम नोबेल असेंबलीना हारी पाकिस्तान के कराची दा लैबा जिन्ना इंटरनेशनल एयरपोर्ट ता यामना चावना पखाइखिबगी थदोक्ता मिरेबा मचा अहुम सिरे 13 ना अशोक अपन नंख्रे कार कया मै चाकपा अमदी मेखु कारकपा वीडियो दा उतली डिप्यूटी इंस्पेक्टर जनरल इस अस्पर महेश्वरना हाइखिबदा ऑल टैंकर अमा मै चाखी मदुना संदोरक्तुना गाड़ी कया चाकतुना मांग ताखी थौदो असदा टेररिज्म खुद यारोम लोइद्रा हाइबा ngamdri मरग असदा चाइनीज एम्बेसीना थोपा चरोलदा निमिदांगी पुंग 13 रोम तारकपदा द पोर्ट कस्टम इलेक्ट्रिक पावर कंपनी प्राइवेट लिमिटेड की चाइनीज स्टाफ पुरकपदा एटेसदुना चाइनीज अमा अनि हाकी अमना सोकी प्रोविंशियल होम मिनिस्टर जिया अल हसन हाइखिबदा मिरेबा मचासिंगदा टारगेट तौदुना पखाइबगी एटेक अदु चथखिबनी पाकिस्तान थबक तौबा चाइनीज वर्कर लिस्टिंग कया लई एक्सप्लोजन अदुबो टेररिस्ट एटेक नि हाइना चाइनीज स्टेटमेंट हाइरी थौदो अदुगी मरमदा थिजिल्लगा मरा लैबसिंग मतिक चाबा चैराक पिबिनबसु तक्सिनखि पाकिस्तान लैबा चाइनीज सिंगी असोय अंगाम थौतनबा लैबाक अदुना थबक लखोतनबसु हाइखि मणिपुर यूनिवर्सिटी स्पोर्ट्स कमिटी की मिएंग मखादा नावरेंबीर हली कॉलेज
Khundrakpam Ongbi Rajkumari Tampasna Memorial Manipur University Inter College Badminton Men's and Women's Tournament ngasidagi Naurem Birahari College Khundrakpamgi Indoor Hall da hawkre College Taramari gi nupagi team amadi College Taruki nupigi team singna saru yaduna sitagadaba tournament hawdopagi tharamda MUG Assistant Director of Sports amadi Manipur University Sports Committee Secretary Dr. C.S. Pradeep Naurem Birahari College Khundrakpamgi Principal in Charge Dr. Irom Kunjabati College Asigi Governing Body ki Chairman Naurem Zotin Maitei Secretary Usam Dizaina Chingba Saru Yaki Tharanga Mailena Dr. Irom Kunjabati na NB College na Mahiroi Singh Masamau Phana Thamnaba Tharang Kaya Paikhatli Sana Khotnaba Yaudena Masamau Phana Leiba Haibasi Oithoktabana Ngasi Hawdokliba Tournament asi Shinbani Haiki Dr. C.S. Pradeep na Ngasi dagi Hawduna Pangthokliba Tournament asi Numit Humnigi Matungda Luishinnaba Pandam Thamli Tournament asi dagi Inter University Tournament da Saru Yarunaba Khangatkani Haiki Aroibada Maroiba Pau Amukana Pizari Sainik School Infagi Yankai Humdoi Shuba Rising Day Tharom Pangthokre Mayai Kaiba Chunjak na Sokhalaba Kunai Ashuda Mahiroi Singi Thaudang Haiba Hiramda Nongmagi Oiba Drug Awareness Campaign Pangthokre American biologist Victor Ambrose amasung Gary Rukunda Medicine gi Nobel Prize pigre. Loinena Rajkumari Tampasana Memorial Manipur University Inter College Badminton Men's and Women's Tournament ngasidagi hawkre. Matang asida image palman sanok sa evaluation jari mi eng tabi singbu amukana kurumjari.